Science and Religion Manipurgi channel la biyam da aikoina sandok charaliba dharma singi wafam aduga bigyanik singi wafam sing asi khana nainabagi matang amada aikoina sumaina khana jabam lei madudi mamangaida chanaraba research sajasing aduga hujiki matamda chanai research sajasing singi ahoba lakpa aduga mi besingda matamada hainaramba malai pasi ikai khangdabani sagubani ka haibama adi mathangda mo mahakse yamna fatta mini sagi research chapta mini ka hainaramba adugumba du hujiki matamdadi asi chanara trabra haina khanba wakhalama leijai maramaduna akoigi munna khallaga munna akoigi nainaraga yengsabata akoigi sanga dagi miyo besingna hena sathi bali chalame haiba wafamsi asidi khana janabi dawta aigi inawakta da lenjindana lebire makoi ani ba mudang introduce tawjage armakta ta aigi hek inawakta da oida phabiri basina kasang ubocho kawi maksi kadada EUMI aduga mathangda agriculture department da executive engineer oida pubiramba duba officer amani aduga mathangda phabiri basina Laisam Rajen kawi mak su akogi ITI da ojawai berambani ukoi ni si ehang nak pisak pi ngai dagi angang oi di hang le tin nazar pa sa pukha manda chamina pa wamina pa tuition taw su mai am to mina pa adu tuition taw paisa le taga su akoi manaraga thaba ingang sumina ga paisa si tana ba thongna ba isa gi private ki oi thawak sing sumina ga paisa ta la kan da koi tuition taw mina pa imada ba ngatani adu ngasi di akoi si thawak paina ba matungda hojikti retire tawre tigo loinana sugumba nainaba bigyan go famsing aduga dharma karma gi wafamsing si nainaba romda khoi pungin changsen jari aduna makhata bada aina ai marub rajen da thamjani wafamse kari kari khanasige kari kari hangbini ba leibage habido mutang thamjage aina aro muktada aiga yamna nusina tinajar marub da karna busong rokomda aina hangni besi miyu bisama si kalai bho kayam thawang sokholabuge habido madu entang hawjani thank you aina smai thamjage sakhatri ngai gi stage zo hatitang ningsing jaramde mamangai da sum bigyanik singna haibada akoigi mi si mi oina le manate akoigi atopa sadagi habidi chimpanzee gumba yong gumba dagi olkhalakpani haidana thambire adu matamduda akoigi khong hirol khongau phri chelamba nate khongna chalasu chalami aduga yum phajana sana le mesunate labuk lamhangda akoi urawak ta leramba adubagi style oina haibi adugo hojik laiba film asidadi adugi mate khamthingna chakhale masi bigyanik singi matingna ni haibada haimai mutholroi kudam oina haibada bigyanik singna putholiba khulai sing asina akoi dagi yamna lamna laigraba tha haibasi Apollo 11 na khongda khabani adugi mathakta handakta ju ikoi koina Artemis 2 na samu khongda robani masina thagi warini thana taba akodagi mu haibam khangdagi lakhaba yobada oithoro ena khanba numit aduga numit kumba thami sam amse bigyanik singna akoi mi bani yoba ngamdraga su koina saiba khuju khulai sing adu thagatna yam nangna manakta paiga na photo kaptana mi jiba panba leibra nataga karam gamba mongda leibage haibu naina dana khanadana yam kana honari sigi mathangda mo aikoigi sorjaga haiba tare numit amasung numit ke akoi bida koina paidana leiba graha nipan prithivi ga thana nipan maksigi mokhoi leiba khoigi tha gumba satellite haiba tare mokhoi sing adu dasu yakumna photo kapna yam nangna paidana thigatana yengrobani akoigi jiba pamba atopa sanga sing leibagi khudam su phangni phangde haibana singbam bot me ha piri asini kyam chakholage habeto adu sina ama romda hagana space ki matangni aduga sina tabadu somo mayamda thamjani si bigani singna puthoriba akoida pi khudong chaba sing khudam oina haibada arapda leba mi wari watai sarana ba koigi mamangda lemba telephone telegram wireless
ꯑꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯨꯅ ꯌꯥꯡꯅ ꯃꯐꯝ ꯑꯃꯗ ꯌꯧꯕ ꯌꯥꯅꯅꯕ ꯑꯦꯔꯣꯄ꯭ꯂꯦꯟꯁꯤꯡ ꯑꯗꯒꯤ ꯈꯨꯗꯛꯇ ꯃꯐꯝ ꯑꯃꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯨꯗꯛꯇ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯎꯕ ꯈꯪꯕ ꯉꯝꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯀꯝꯄ꯭ꯌꯨꯇꯔ ꯇꯤꯚꯤ ꯔꯦꯗꯤꯑꯣ ꯑꯁꯤꯗ ꯅꯠꯇꯅ ꯏꯟꯇꯔꯅꯦꯠ ꯁꯤꯁꯇꯦꯝ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯗꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯉꯛ ꯐꯪꯅ ꯆꯥꯎꯈꯠꯄꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯝꯇꯪ ꯊꯝꯖꯒꯦ ꯁꯤꯗ ꯃꯇꯥꯡꯁꯤꯗ ꯗꯣꯛꯇꯔ ꯀꯣ ꯀꯩꯅꯣꯒꯤꯗꯤ ꯂꯣꯏꯅ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯗ ꯑꯩꯅ ꯈꯪꯖꯅꯤꯡꯉꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯉꯁꯤ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯅꯗꯤ ꯀꯗꯥꯏ ꯐꯥꯎꯕ ꯁꯤꯒꯤ ꯆꯥꯎꯈꯠ ꯀꯩꯅꯣꯁꯤꯗ ꯂꯩꯕꯤꯔꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯗꯨꯝꯇ ꯗꯣꯛꯇꯔ ꯇꯥꯛꯄꯤꯔꯣ ओके थैंक यू भाई मेडिकल साइंस लेम थाबा नते अतै विज्ञानिक सिंह कुसमरागा अनौब खुजु खुराई मैम पुथोई रिसर्च मैम तौरी अदुना मरम ओरकांदा अखोई मियोइबा अमदा लैबा मागी हक्चांगी पार्ट हाइबा तारे ऑर्गन अमा खुदमैने किडनी फेल ओइरे खलसी अदु किडनी दु अमदगी चानाबा मी अमा थिरगा बाउंदे लोगादा फेल ओरगा हिंगरोदबा सिगदोबा नुपा दु हापसलगा माइ पुंसिदो अमुक सांगोगन बंगम असिदा तना लिवर ब्रेन अदगी कोई हार्ट फोबा नावको याबगी फिबम दे लेरे तुंगा समाय तौदना मियोबगी पुंसि सांगथोन बंगमबगी फिबम सि लेरे सिदा नतना बु अखोई हिदा लांथक दसु कायम यामना पुथोक्तना कायबो सखोलगे हेबदा ममांगैदा अखोईगी रिबे समाजि मुद हनबा याबा लैनासि खुदमैना टीबी रि कोलेरा अदगी मलेरिया अदगी लेप्रोसी असिदा नतना अमु अखोईना थेंगनगिबदा एचआईवी एड्स अदगी कोविड-19 हाइबसिंगसिना अखोई मालेमसदा लैबा मिबसिंगसि मुथतपा ngamba लैनासिंग अदो अदुदगिसु मेडिकल साइंसना वैक्सीन पुथोक्तना हिदा लांथक पुथोक्तना अखोईसि हिंगनदना मखा अमुक ताजरबदा अखोईना सुम थेंगजबदा कईबा पोसा अमा लैतादि मदुगी मेरिट एंड डिमेरिट सि अदुम लैबा अदुना विज्ञानिकसिंगना पुथोक्पिबा फागरबा खुजु खुलाई हिदा लांथक पुनमकसिंगसे बता पुनमकता अखोईदा फानबा ओइरबरा हाइबदुमदि नट्रि मुना खनरगदि खुदमैना हाइबदा अखोईगी विज्ञानिकसिंगना खुजु खुलाई खर सारि हाइबा खुजु खुलाइसिंग अदुना अखोई मियोबसिंगसि पुंमुत मुदहनबा याबा मियोबसिंगदा नतना नापीसिंगना तिलकांग अदुगा उनावानासिंग को अदगी उपारपासिंगसि मरु मरा फंगना मुथतखिबा मुथतहनबा ngamba अदुगुंबा खुलाइसिंगसु सादना लेखरबनि अदु हाइबा खुलाइसिंगसि सुम सागा थंबसि नोमदा नोमदि मति फौदोरतना पृथ्वी से मांग मांगिद्रा पुंमुत मुतकिद्रा हाइना चिंगदबदि नते थोकपा याबा पोटनि मसिमा मसिमतंग थमजगे डॉक्टर जो फंदा अतोपो हांगमते हांजरि सागा सिंसिना सत्लिबा फत्तबा रिसर्च साजसे कयाम वांगना बाव सत्पगी साथीना ओके याम नुगाइजे मसिने आइना मयामदा याम फजना मयामदा नसगी हाइजनिंगि बथमजनिंगि वाफमसि अखोइना मामांगैदा हाइनरबा नोक्सा कई लमुइना चिंगबस पुनमकसे कोई हिंचाबो ओइना साहिंचाबा सा ओइना याम फतना उनरमेबको अदुबो मखोइगी डोज लैतबा मले करिगिनोदा मखोइसु जीबनिना मबुक लामी हिंगदबदि यादे अदुना मबुक लामी थाललगे हिंगनब होनबनिना मखोइसु खुदोंचादबा खुदोंथिबा मयाम अमा सागुनरगा अतोपा मखोइना ngamba मखोइ मनाकता लैबा सासिंग तानरगा मदु फागा चागा मबुक थाललगा हिंगगा मखोइगी जेनेरेशन अदु मेंटेन तौरिबनेबको मसी साहिंग जाबनिना अखोइना दि हाइबा अदु मदु सर्वाइव तौनबनेबा अदु मदु मखोइगी डोज नतेबा ईश्वरना पिरपनि सुमाइना पिरै नापी जाबा जीबसिंगसि ना नापी जागा अमु साहिंग जाबा केनाइन एनिमल सिंग अमु नापी जाबा जीबसिंगसि अमु जाबा अबसि हावे सानेचरगी ओइबा साइकिल अमदा लैबा पोनी अदु मखोइगी डोज नते मखोइसु हिंगनबा जेनेरेशन टू मेंटेन तौनबा अदुगुंबा लंबी अमनि दुगा मु अदुगी मतिक मबुक थन्ना लेरगदि मखोइ तुमिना पोथा ले कनादसु हनले दे कनादसु लांदे अदुगा अखोइ मी मनाक चलुगसु मी दुदा काइसुंबो चिकपा अखोइ हाटपा तरोयबा अदुबु कनागुंबा मी ओइ खरना लंगरुरगदि साउपजि मी ननतना सागासु साउइ
ꯁꯥꯎꯕ ꯍꯩ ꯄꯊꯥꯏ ꯄꯥꯜꯂꯤꯕꯅꯤꯅ ꯑꯁꯥꯎꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯉꯣꯟꯗ ꯆꯤꯛꯂꯛꯄ ꯌꯥꯏ ꯁꯤꯃ ꯂꯩꯔꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯉꯁꯥꯏ ꯁꯥꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯆꯠꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯟꯅ ꯍꯦꯛ ꯑꯩꯈꯣꯏ ꯑꯃꯣꯝꯗ ꯂꯥꯛꯕ ꯃꯌꯥꯝꯁꯤꯅ ꯇꯥꯟꯅꯔꯒ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯁꯟꯖꯦꯟꯅꯕ ꯀꯥꯏꯅ ꯂꯩꯕ ꯑꯗꯨꯒ ꯁꯥꯁꯤꯡꯁꯤꯅ ꯍꯨꯏ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯃꯤꯃꯥꯡ ꯄꯣꯃꯥꯡ ꯈꯪꯗꯅ ꯍꯦꯛꯇ ꯂꯩꯃꯤꯟꯅꯩ ꯀꯥꯏꯅ ꯉꯁꯥꯏꯒꯤ ꯈꯟꯅꯔꯝꯕ ꯃꯣꯏꯁꯤ ꯏꯀꯥꯏ ꯈꯪꯗꯕꯅꯦꯅ ꯑꯗꯨ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯁꯦꯡꯗꯣꯛꯆꯅꯤꯡꯉꯤ ꯋꯥꯐꯝꯗꯤ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯁꯤꯡꯁꯤꯁꯨ ꯃꯈꯣꯏꯒꯤ ꯃꯁꯥꯗꯒꯤ ꯑꯣꯚꯥꯔꯤꯌꯟ ꯑꯦꯛ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯅꯅꯕ ꯃꯆꯥ ꯑꯣꯏꯅꯅꯕ ꯃꯔꯨꯝ ꯑꯃ ꯍꯦꯛ ꯊꯣꯛꯑꯦꯕ ꯑꯗꯨ ꯃꯔꯨꯝꯁꯤ ꯍꯦꯛ ꯊꯣꯛꯄꯒ ꯑꯩꯈꯣꯏꯒꯤ ꯍꯣꯔꯃꯣꯟ ꯑꯃ ꯋꯥꯡꯈꯠꯂꯀꯥꯟꯗ ꯕ꯭ꯂꯗ ꯁꯔꯀꯨꯂꯦꯁꯟ ꯌꯥꯎꯕ ꯑꯗ ꯃꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠꯇꯒꯤ ꯍꯣꯔꯃꯣꯟꯁꯤ ꯊꯥꯗꯣꯔꯛꯄ ꯑꯗꯨꯒꯤ ꯍꯣꯔꯃꯣꯟꯁꯤ ꯃꯅꯝꯁꯤ ꯂꯥꯕꯗꯨꯅ ꯍꯦꯛ ꯇꯥꯕꯒ ꯂꯥꯕꯁꯤꯅ ꯃꯥꯒꯤ ꯁꯤꯒꯅꯦꯜ ꯐꯪꯕꯒ ꯃꯗꯨ ꯆꯥꯔꯖ ꯃꯥꯡꯍꯟꯅꯤꯡꯗꯕ ꯑꯗꯨꯅ ꯇꯟꯖꯥ ꯃꯦꯟꯖꯥ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯃꯤꯃꯥꯡ ꯄꯣꯃꯥꯡ ꯍꯥꯏꯕ ꯂꯩꯇꯅ ꯇꯟꯖꯥꯗꯨ ꯑꯃꯨꯛꯇꯪ ꯐꯪꯕ ꯌꯥꯝ ꯇꯥꯡꯅ ꯐꯪꯕ ꯇꯟꯖꯥꯅꯤꯅ ꯃꯗꯨꯒꯤ ꯇꯟꯖꯥꯗꯨ ꯃꯥꯡꯍꯟꯗꯅꯕ ꯑꯩꯈꯣꯏ ꯙꯥꯔꯥ ꯅꯥꯂꯥꯗ ꯁꯟꯗꯣꯛꯅ ꯍꯣꯠꯅꯕꯗ ꯂꯩꯃꯤꯟꯅꯅꯕ ꯁꯦꯛꯆꯨꯋꯦꯜ ꯔꯤꯂꯦꯁꯟꯁꯨ ꯂꯩꯅꯕ ꯍꯣꯠꯅꯔꯦꯕꯀꯣ ꯁꯤꯕꯨꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯥꯔꯝ ꯆꯅꯤꯒ ꯍꯥꯏꯔꯤꯁꯤ ꯑꯗꯨ ꯇꯁꯦꯡꯕꯗꯤ ꯃꯤꯒꯤꯗꯤ ꯖꯦꯅꯦꯔꯦꯁꯟ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯑꯦꯅꯤꯍꯥꯎ ꯃꯦꯅꯤꯍꯥꯎ ꯍꯣꯠꯅꯔꯛꯄꯅꯦꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯐꯠꯇꯅ ꯎꯕꯗꯣ ꯃꯃꯥꯡꯉꯩꯒꯤ ꯚꯥꯞ ꯇꯥꯅꯗꯕꯒꯤ ꯃꯇꯥꯡ ꯑꯃꯅꯤ ꯍꯧꯖꯤꯛ ꯃꯨꯟꯅ ꯀꯨꯞꯅ ꯊꯤꯒꯠꯂꯒꯗꯤ ꯃꯈꯣꯏꯒꯤꯁꯨ ꯑꯆꯨꯝꯕ ꯂꯩ ꯍꯥꯏꯕꯁꯤꯃꯇꯪ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯕꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯝꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯁꯥꯁꯤꯡꯁꯦ ꯃꯈꯣꯏꯁꯨ ꯃꯤꯗꯧꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯦꯕ ꯑꯩ ꯃꯁꯤ ꯇꯧꯔꯒ ꯐꯩ ꯐꯠꯇꯦ ꯃꯁꯤ ꯇꯧꯔꯒ ꯐꯅꯤ ꯐꯔꯣꯏꯁꯤ ꯈꯪꯕ ꯉꯝꯃꯦꯕ ꯑꯗꯨ ꯃꯊꯛꯇ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯊꯋꯥꯏ ꯀꯠꯊꯣꯛꯄ ꯉꯝꯕꯁꯤ ꯃꯣꯏꯅ ꯑꯃꯨꯛ ꯍꯦꯜꯂꯦꯕ ꯁꯥ ꯑꯃꯣꯝ ꯑꯃꯅ ꯈꯨꯗꯝ ꯑꯣꯏꯅ ꯀꯩ ꯑꯣꯏꯒꯦꯔꯥ ꯅꯣꯡꯁꯥ ꯑꯣꯏꯒꯦꯔꯥ ꯑꯃꯣꯝ ꯑꯃꯅ ꯃꯥꯒꯤ ꯃꯆꯥꯗꯣ ꯀꯟꯅ ꯍꯣꯠꯅꯕꯗ ꯑꯃꯣꯝꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯊꯥꯗꯣꯛꯄ ꯉꯝꯃꯦꯕ ꯑꯗꯨ ꯃꯤꯗꯗꯤ ꯎꯗꯦ ꯃꯤꯅ ꯃꯆꯥꯗꯨ ꯀꯟꯅ ꯍꯣꯠꯅꯕ ꯅꯨꯄꯤꯗꯨꯅ ꯑꯉꯥꯡꯒꯤꯗꯃꯛ ꯃꯊ꯭ꯋꯥꯏ ꯊꯥꯗꯣꯛꯄꯗꯤ ꯂꯩꯔꯅ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯗꯨ ꯂꯩꯇ꯭ꯔꯒꯗꯤ ꯑꯇꯣꯞꯄꯗ ꯃꯤ ꯄꯥꯟꯅ ꯍꯣꯠꯅꯕ ꯁꯤꯃꯁꯨ ꯂꯩꯀꯣ ꯐꯔꯦ ꯑꯗꯒꯤ ꯚꯥꯏꯅ ꯉꯁꯥꯏ ꯍꯪꯕꯤꯈꯤꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤꯗꯤ ꯁꯥ ꯉꯥꯒꯤꯗꯤ ꯗꯣꯛꯇꯔꯅ ꯃꯌꯦꯛ ꯆꯨꯝꯅ ꯌꯥꯝ ꯐꯖꯅ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯤꯗꯤ ꯀꯔꯝꯕ ꯁ꯭ꯇꯦꯖꯇ ꯀꯗꯥꯏ ꯀꯩꯅꯣꯗ ꯂꯩꯔꯒꯦ ꯁꯤꯃꯇꯒ ꯑꯝꯇ ꯇꯥꯛꯄꯤꯔꯝꯃꯨ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯍꯥꯟꯕꯗ ꯊꯝꯖꯅꯤꯡꯉꯤ ꯃꯃꯥꯡꯉꯩꯗ ꯆꯠꯂꯝꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯊꯝꯖꯈꯤꯕ ꯈꯣꯡꯅꯒ ꯆꯠꯅꯔꯝꯃꯤꯕ ꯃꯇꯝ ꯑꯗꯨꯒ ꯏ ꯄꯥꯎꯒ ꯏꯐ ꯐꯥꯎꯅꯔꯝꯗꯕ ꯃꯇꯝꯗꯗꯤ ꯙꯔꯃ ꯀꯔꯃꯗ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅꯔꯝꯕ ꯑꯗꯨꯅ ꯙꯔꯃꯒꯤ ꯑꯣꯏꯕ ꯒꯨꯔꯨꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟꯒꯤꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯇꯥꯛꯄꯤꯔꯝꯕ ꯑꯗꯨꯒ ꯏꯁꯂꯥꯝꯒꯤꯅ ꯃꯣꯍꯝꯃꯗ ꯄ꯭ꯔꯣꯐꯦꯠꯅ ꯇꯥꯛꯄꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤꯅ ꯀ꯭ꯔꯤꯁꯅꯅ ꯒꯤꯇꯥꯗ ꯇꯥꯛꯄꯤꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯏꯟꯗꯅ ꯌꯥꯝ ꯁꯥꯊꯤꯗ ꯂꯩꯔꯝꯃꯦꯕ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯔꯝꯃꯤ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯗꯦ ꯗꯥꯟ ꯇꯧꯕ ꯆꯠꯅꯔꯝꯃꯤ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯝꯃꯤ ꯂꯩꯇ ꯂꯥꯏꯔꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯝꯃꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯜꯂꯛꯏꯕ ꯁꯃꯥꯖ ꯑꯁꯤꯗꯗꯤ ꯑꯩꯈꯣই ꯃꯤꯑꯣꯏꯕꯁꯤꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯉꯦ ꯀꯃꯥꯏꯅ ꯍꯣꯡꯒꯦꯗ ꯅꯨꯄꯥ ꯅꯨꯄꯤ ꯂꯩꯃꯤꯟꯅꯕꯃꯛꯇ ꯍꯥꯏꯔꯁꯨꯀꯣ ꯃꯁꯤ ꯂꯥꯏꯔꯤꯛ ꯄꯨꯌꯥꯗ ꯄꯨꯔꯥꯟꯗ ꯍꯥꯏꯔꯤꯁꯤ ꯊꯕꯥꯟ ꯐꯩ ꯐꯠꯇꯦ ꯅꯨꯃꯤꯠꯇꯨ ꯐꯩ ꯐꯠꯇꯦ ꯃꯇꯝꯗꯨ ꯌꯥꯆꯪꯕꯅꯤ ꯑꯌꯨꯛꯅꯤ ꯅꯨꯡꯊꯤꯟꯅꯤ ꯃꯗꯨ ꯐꯠꯇꯕꯅꯤꯒ ꯍꯥꯏꯕꯁꯦ ꯄꯨꯡꯐꯝ ꯇꯟꯖꯥ ꯃꯦꯟꯖꯥ ꯊꯕꯥꯟ ꯃꯁꯤ ꯃꯋꯥ ꯑꯝꯇ ꯂꯧꯅꯗ꯭ꯔꯦ 14ꯗ ꯀꯩꯗ ꯇꯟꯖꯥ ꯐꯪꯉꯗꯤ ꯍꯦꯛꯇ ꯂꯩꯃꯤꯟꯅꯕꯒꯤ ꯄꯣꯛꯇꯕꯒꯤ ꯂꯤꯆꯠꯀꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯅꯔꯦ ꯃꯁꯤꯅꯤ ꯃꯤꯑꯣꯏꯕꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥꯎꯅ ꯍꯣꯡꯉꯛꯄ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯗ ꯅꯠꯇꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯃꯥꯡꯉꯤ ꯁꯦꯡꯉꯤ ꯀꯥꯏꯅ ꯂꯩꯕ ꯋꯥꯐꯝꯁꯦ ꯎꯔꯛꯇ꯭ꯔꯦ ꯑꯝꯇ ꯑꯗꯒꯤ ꯁꯤꯡ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯂꯩꯃꯤꯟꯅꯕ ꯌꯥꯗꯕꯅꯤ ꯁꯤ ꯐꯠꯇꯕꯅꯤ ꯀꯥꯏꯁꯦ ꯑꯃꯠꯇ ꯃꯋꯥ ꯂꯧꯗ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯃꯋꯥ ꯂꯧꯕ ꯙꯔꯃ ꯆꯠꯄ ꯙꯔꯃ ꯉꯥꯡꯅ ꯆꯠꯄ ꯃꯤꯁꯤꯡꯁꯤ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯏ ꯎꯔꯛꯇ꯭ꯔꯦ ꯑꯝꯇ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯕꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯃꯒꯁꯨ ꯑꯃꯨꯛ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯃꯤꯑꯣꯏꯕꯁꯤꯡꯁꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯗ ꯄꯥꯞ ꯆꯦꯟꯒꯅꯤ ꯑꯗꯨꯒ ꯃꯁꯤꯅ ꯃꯤꯉꯣꯟꯗ ꯑꯋꯥꯕ ꯄꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ ꯀꯥꯏꯁꯤ ꯁꯨꯛꯈꯟ ꯈꯟꯗꯕ ꯃꯥ ꯃꯁꯥ ꯈꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯌꯥꯏꯐꯅꯕ ꯁꯤꯗ ꯈꯜꯂꯕ ꯃꯥꯒꯤ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯅꯕ ꯌꯥꯏꯐꯅꯕ ꯁꯤ ꯃꯊꯛꯇ ꯃꯥꯒꯤ ꯕꯥꯔꯤ ꯁꯝꯕꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯤ ꯃꯇꯥꯒꯤ ꯐꯒꯠꯅꯕ ꯉꯥꯛꯇ ꯁꯨꯝ ꯈꯜꯂꯕ ꯑꯗꯨꯅ ꯁꯤꯃꯥꯏ ꯇꯧꯕ ꯈꯦꯠꯅꯔꯦ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯂꯩꯕ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯑꯗꯒꯤ ꯑꯃꯅ ꯑꯃꯨꯛ
มีบสิ่งที่จูมายามให้นะว่าซากีดิจัดอามาเฮยาวเยนะเลยแต่คนน่ะก็ไม่ได้ต้องเกิดแต่สิ่งมันที่เกิดปัญหาคนมีมันก็สามสิบจัดป่ะเนี่ยนะให้เนี่ยยิ่งสินี่อีกคุยอย่างเงี้ยอาจจะก็ไม่ได้คอลเลจคัลคัตตาตาปีมาสามตามุฟ้ามาท่องจ้าแต่ไปก็ได้ไปชาไปก็ไม่เคยมันเด็กก็หุ่นระก็เรียบตกทุกปีแบบยิ่งดีเลยแต่สู้อามาก็ตาเหรอยามนั้นน้องเจอไปใจตาบิดอุ้งตั้งไงเป็นปีมาสามบัสตามุฟ้าไม่ยามจังเลยเรียบตกทุกปีแบบಅದು ರೇಪ್ ತಗೋಬೇಕಂತ ನಾವು ಹತ್ತು ಪಿಯಬೇಕು ಹಲಕ್ ಸಾನಬೇಕಂತ ನಾವು ಹತ್ತು ಪಿಬಜಿ ಸಿದಿ 상하 아무튼 ತಗೊಂಡವ 미에베는 ತಗೋ 상하도 얌ತಿ네 ಹೇನ 사진을 팔키다바 리서담바 거의 미에 비싱을 썰리고 신이 미에 비싱 시까이고 파기 그 마이너 리서 사서 전에 해도 어디 독터 나이비 미에 비리 헤나 사티게 사디 마이 아도니 아코이다 사지 파티 인자바니 사인자바니 이 사람들 썰리가 하이세 뭐이디 좀 너무 잘라니 사람들 썰리베디 미에베 그 오해 아시나 이나 내한테 si pausin si santok sa ning basi 그리고 막하다 거기 바이라지나 뭐 까이 항민 바 미호이가 사생시가 많이 말다 캐나를 리서 찾았어요. 시기는 그 강ning. 오케이. 아이나 마시 시합 문가이 바 마야도 탐지는 거 와퍼머니 상하싱시 거기 다이 미호이바나 카나리 그 와칼 마야기 상사들 따오바 마야기 상사들 루파 그러면 아랑나라다 파샤다 첸tum다 란tum다 용가이다 비빙한 것을 가져버다 강너리 비세 상하들이 호이 뭐거이다 란tum기 깔고 미호블이티 뭐거기 사암om도 파자게 티기라 또om도 바통도 좀 떠오바 뭐거이다 숨바 깔고 미호가 가인들 있지 아니 신에다 봐도 뭐 아니 온거 탐지 상하징시 얌점리 힝열레지 뭐거이 미나 미사 사이 유타이 상암들 미사 사지 유타테고 지말레네 아도 뭐 아코기 미르자티다 다마카르마 니 짠나비 칼레 누파마나 누피 야미얌 지베야바 아고 누피두수 뭐 마임다기 판 토혼다바 아코기 마밍 비파자로이 아코기 다마카기 로 칼레 아도나 바로가다 누피르자세 하젤레 이봉 레슨 뱅가다바니 마파통나 거기 페이지 타박 또 야로이 시니마 콤바 야로이 스쿨 라이크 보고 야로이 해바 다르마 마칼라멜 레이 아주 아시금 바 리서 사제세 상하들 레이 상하기 라브드나 라브기 토파 좀 마기 보더 나파 아두가 아몬드나 마기 또 토파 마차 폭파 아두 마차두기 탕하나 보나보다 상하 때다나가 할라가 비제가 마차도 서헌바 이점점나 이점점 상기 පු지 스마이나 레르가 살리 스마이나 마시 케나레 아두가 뭐 마카타 나이나 하지는 거 뭐글레 에코 미 베싱시디 그다음에 닝토우 하시 닝토우나 마기 코바마두 마차데 피닝이 아토퍼데 피닝게 아두나 아토퍼 가나고뭐 코밤두 문나 호나고 다가디 파가 하트니 칸디 젠텀니 칸디 또이거 망한다고 하네 마기 잉내고 탐다나 봐 aduga amabda mo siga happy managda rajdi wala singna rajdi da wiriba singna magi khubamdo magi postu atopa amana yelaktana ba tamhone yelakku tagasu madu yelaktana upai thebada mangan mani khangde tahan mani khangde wahan mani khangde ko decline to mani khangde he to wama sum uzei masi sanga de leiba nate khodi exam jamna 뭐 사다론 레이 해도 심분 탐색에 메시게 마땅히 그 똑같은데 거기 사심을 양해는 봐야 되네 다들 묘이 뭐지 그 너무도 짝짝아 뭐 어디 페리 뭐도 뭐지 레이버네 묘이 마기 많아 뭐 아무런 비슷히 생각하나 양는 그러니 퍼블릭다 되게 그노다 아까이비 양 삐비기 그노 못하고디 뭐야 센스 아까이밤도 비나데 아두가 뭐 라바가디 아픈 거지 봐 할래 자는디 또 있고 어디 많이 뭐 라도 하나봐 잉 마카타 행노고 나보다 신이 뭐코니 살리바 두가 뭐코이다 깔람이 오블레이티 리퍼런스 딜레이티 아두가 파트너바 또포기 칸부스 레이티 아코이 미기 마칸 칸다바 지베니나 마나 까이 더 마나 행 까이 토바
ꯀꯔꯤ ꯑꯣꯏꯔꯛꯄ ꯁꯤ ꯈꯜꯂꯒꯗ ꯑꯗꯨꯝ ꯃꯤꯑꯣꯏꯕꯁꯤ ꯂꯥꯁꯇꯗꯤ ꯁꯥꯏꯀꯥꯇ꯭ꯔꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯥꯅ ꯏꯔꯩ ꯂꯩꯇꯦ ꯃꯤꯑꯣꯏꯕꯅ ꯂꯩ ꯗꯤꯄ꯭ꯔꯦꯁꯟ ꯑꯦꯟꯖꯥꯏꯇꯤ ꯑꯗꯩ ꯄꯦꯅꯤꯛ ꯗꯤꯁꯑꯣꯔꯗꯔ ꯑꯗꯩ ꯁꯥꯏꯖꯣꯐ꯭ꯔꯦꯅꯤꯌꯥ ꯍꯥꯏꯕ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯁꯥꯏꯀꯥꯇ꯭ꯔꯤꯛ ꯍꯦꯜꯊ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯃꯤꯑꯣꯏꯕꯗ ꯂꯩ ꯁꯤ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯁꯤ ꯀꯣꯛꯁꯤ ꯍꯦꯟꯅ ꯊꯥꯗꯕ ꯍꯦꯟꯅ ꯈꯟꯃꯟꯕꯗꯒꯤ ꯊꯣꯛꯄꯅꯤ ꯁꯥ ꯉꯥꯗꯗꯤ ꯏꯆꯝ ꯆꯝꯅ ꯍꯤꯡꯉ ꯂꯩꯕꯅꯤꯅ ꯃꯗꯨ ꯀꯌꯥ ꯊꯣꯛꯅꯗꯦ ꯍꯥꯏꯕꯁꯤꯃꯇꯪ ꯊꯝꯖꯔꯒ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯖꯍꯧꯈꯤꯒꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯗꯣ ꯑꯣꯖꯥꯒꯤꯗꯣ ꯍꯥꯟꯅ ꯇꯧꯕꯗꯣ ꯑꯩ ꯃꯊꯪ ꯑꯣꯏꯅ ꯇꯧꯖꯔꯦ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤ ꯍꯣꯡꯗꯅ ꯐꯖꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯀꯔꯤ ꯎꯄꯥꯏ ꯇꯧꯕ ꯌꯥꯏ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯉꯨ ꯁꯪꯁꯥꯔꯁꯦ ꯃꯃꯥꯡꯉꯩꯗ ꯂꯩꯔꯝꯕ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯁꯨꯝ ꯂꯩꯍꯟꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯁꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯁꯦ ꯃꯍꯥꯄꯨꯔꯨꯁ ꯃꯌꯥꯝꯅ ꯇꯥꯛꯄꯤꯔꯝꯕ ꯙꯔꯃ ꯀꯔꯃꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯖꯈꯤꯕ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯍꯥꯏꯔꯝꯕ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯋꯥꯕ ꯑꯅꯥꯕꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯗꯥꯟ ꯇꯧꯕꯤꯌꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯤꯌꯨ ꯃꯤꯅꯨꯡꯁꯤ ꯂꯩꯕꯤꯌꯨ ꯑꯍꯤꯡꯁꯥ ꯇꯧꯕꯤꯌꯨ ꯍꯤꯡꯁꯥ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯅꯔꯛꯄ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯇꯥꯛꯄꯤꯔꯝꯕ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯃꯤꯑꯣꯏꯕꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯒꯗꯤ ꯉꯁꯥꯏꯒꯤ ꯁꯥꯟꯇꯤ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯅꯁꯨ ꯇꯥꯛꯄꯤꯔꯝꯃꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯠ ꯃꯣꯍꯝꯃꯗꯅꯁꯨ ꯑꯃꯨꯛ ꯇꯥꯛꯄꯤꯔꯝꯕꯁꯤ ꯀꯠꯊꯣꯛꯄ ꯍꯩꯌꯨ ꯗꯥꯟ ꯇꯧꯕ ꯍꯩꯌꯨ ꯑꯋꯥ ꯑꯅꯥ ꯃꯇꯦꯡ ꯄꯥꯡꯕ ꯍꯩꯌꯨ ꯑꯇꯣꯞꯄ ꯖꯤꯕꯁꯤꯡꯒꯤꯁꯨ ꯈꯜꯂꯨ ꯑꯗꯨꯒ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯑꯜꯂꯥꯍꯅ ꯂꯣꯏꯅ ꯊꯧꯖꯥꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯏꯜꯂꯒ ꯆꯠꯂꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯙꯔꯃꯁꯤ ꯏꯁꯂꯥꯝ ꯙꯔꯃꯅ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯃꯔꯝ ꯃꯨꯟꯅ ꯈꯪꯉꯕ ꯑꯗꯒꯤ ꯈ꯭ꯔꯤꯁꯇꯥꯟꯅꯤꯇꯤꯅ ꯑꯃꯨꯛ ꯍꯤꯟꯗꯨꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯈꯪꯉꯕ ꯑꯗꯨ ꯙꯔꯃ ꯃꯁꯦꯟꯁꯤ ꯅꯨꯡꯉꯥꯏꯅꯗꯕ ꯁꯥꯎꯅꯕ ꯌꯥꯅꯗꯕ ꯌꯥꯅꯤꯡꯗꯕꯁꯤ ꯑꯝꯇ ꯂꯩꯔꯣꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯃꯥꯅ ꯆꯠꯂꯤꯕ ꯙꯔꯃꯗ ꯏꯆꯨꯝ ꯆꯨꯝꯕ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯃꯤꯁꯤꯡꯁꯤ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯙꯔꯃꯕꯨ ꯎꯁꯤꯠꯇꯕ ꯊꯧꯑꯣꯏꯗꯕ ꯌꯦꯡꯁꯤꯟꯕ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯁꯨꯝꯕ ꯃꯌꯥꯝ ꯐꯥꯎꯕꯗꯒꯤ ꯙꯔꯃ ꯃꯁꯦꯟ ꯃꯥꯟꯅꯔꯛꯇꯕꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯈꯥꯏꯕꯨꯡ ꯇꯥꯟꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯖꯥꯎ ꯃꯌꯥꯝ ꯑꯃ ꯊꯣꯛꯄ ꯌꯥꯕ ꯐꯤꯕꯝꯗ ꯂꯩꯌꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤ ꯂꯩꯍꯜꯂꯣꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯥꯒꯤ ꯂꯤꯆꯠ ꯆꯠꯁꯤ ꯍꯥꯏꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯁꯥꯅ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯑꯇꯣꯞꯄ ꯀꯥ ꯍꯦꯟꯅ ꯀꯔꯥꯝ ꯆꯥꯎꯕꯒꯤ ꯋꯥꯈꯜ ꯅꯤꯁꯥ ꯆꯥꯗꯕꯒꯤ ꯋꯥꯈꯜ ꯑꯗꯒꯤ ꯀꯂꯛꯅꯕꯒꯤ ꯋꯥꯈꯜꯁꯤ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯥꯟꯇꯤ ꯍꯥꯏꯕꯗꯨ ꯂꯩꯒꯅꯤ ꯑꯗꯨꯒ ꯕꯤꯒ꯭ꯌꯥꯅꯤꯛꯁꯤꯡꯅ ꯄꯨꯊꯣꯛꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝꯁꯤ ꯁꯤꯁꯨ ꯀꯗꯥꯏ ꯐꯥꯎꯕ ꯑꯃꯨꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯦ ꯍꯥꯏꯕꯗ ꯃꯁꯤꯅꯤ ꯑꯩꯅ ꯗꯣꯛꯇꯔꯗꯒꯤ ꯑꯩ ꯍꯪꯖꯒꯦꯅ ꯈꯟꯖꯔꯕꯅꯤꯁꯦ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏ ꯄꯨꯊꯣꯛꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯃꯁꯤꯅ ꯀꯌꯥꯝ ꯍꯥꯏꯗꯤ ꯀꯗꯥꯏ ꯐꯥꯎꯕ ꯀꯥꯟꯅꯕ ꯄꯤꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯅꯗꯕ ꯑꯅꯤꯗꯨꯒ ꯑꯃꯨꯛꯇ ꯗꯤꯃꯦꯔꯤꯠꯇꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯊꯤꯖꯤꯟꯕꯁꯤꯗ ꯁꯨꯝ ꯊꯤꯒꯠꯄꯁꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯈꯨꯠꯂꯥꯏꯁꯤ ꯃꯈꯜ ꯄꯨꯊꯣꯛꯇꯅ ꯊꯤꯖꯤꯜꯂꯛꯄꯁꯤꯗ ꯁꯧꯔ ꯖꯒꯠ ꯃꯅꯨꯡꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯁꯦꯇꯤꯂꯥꯏꯠ ꯍꯥꯏꯕ ꯇꯥꯔꯦ ꯔꯣꯀꯦꯠ ꯑꯗꯒꯤꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯗꯒꯤ ꯁꯦꯇꯤꯂꯥꯏꯠ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗ ꯅꯨꯡꯇꯤꯒꯤ ꯌꯦꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯏꯟꯇꯔꯅꯦꯠ ꯀꯩꯀꯥ ꯃꯌꯥꯝꯁꯦ ꯑꯥꯗ ꯊꯥꯒꯠꯂꯤꯕ ꯁꯦꯇꯤꯂꯥꯏꯠꯇꯨꯗꯒꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯒ ꯍꯦꯛ ꯑꯃꯨꯛ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯛꯏꯅꯦꯕ ꯑꯁꯤ ꯃꯌꯥꯝꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛ ꯁꯨꯝ ꯊꯥꯒꯠꯄꯒꯤ ꯐꯤꯕꯝꯗ ꯂꯥꯛꯑꯦ ꯑꯗꯨꯅ ꯏꯀꯣꯝ ꯀꯣꯝꯕꯗꯗꯤ ꯍꯥꯟꯅ ꯊꯥꯒꯠꯈꯤꯕ ꯃꯌꯥꯝ ꯌꯥꯗꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯇ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯅꯥꯟꯅ ꯇꯩꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯁꯧꯔ ꯖꯒꯠꯀꯤ ꯃꯥꯂꯪꯕꯒꯤ ꯁ꯭ꯄꯦꯁ ꯑꯁꯦ ꯃꯁꯤ ꯑꯍꯥꯡꯕ ꯃꯥꯂꯪ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯁ꯭ꯄꯦꯁ ꯑꯁꯤ ꯗꯦꯕ꯭ꯔꯤꯁ ꯃꯌꯥꯝꯅ ꯌꯥꯗꯕ ꯌꯣꯠꯇꯦꯛ ꯊꯥꯡꯇꯦꯛ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯔꯣꯀꯦꯠꯁꯤꯡꯒꯤ ꯃꯇꯤ ꯃꯀꯨꯝ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯁꯤꯁꯤ ꯆꯍꯤ ꯑꯥꯐꯇꯔ 100 to 300 ꯏꯌꯥꯔꯁꯀꯤ ꯃꯇꯨꯡꯗꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯉꯝꯖꯕꯤ 50 100 100ꯗ ꯁꯨꯝ ꯊꯥꯒꯠꯅꯔꯛꯄꯗ ꯁ꯭ꯄꯦꯁꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯑꯀꯥꯏꯕ ꯑꯃꯣꯠꯄ ꯄꯤꯍꯜꯂꯅꯦꯕꯀꯣ ꯑꯁꯤꯃ ꯂꯩꯔꯦ ꯑꯁꯤ ꯅꯠꯇꯕꯗ ꯑꯃꯨꯛ ꯕꯤꯒ꯭ꯌꯥꯅꯤꯛꯁꯤꯡꯅ ꯄꯨꯊꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯕꯣꯇꯜꯁꯤꯡ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯈꯥꯎꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯠꯇ ꯂꯩꯔꯦ ꯄꯥꯠꯇ ꯑꯗꯨꯝ ꯇꯨꯝꯗꯅ ꯇꯥꯎ ꯂꯩꯔꯦ ꯈꯣꯡꯕꯥꯟꯗ ꯂꯩꯔꯦ ꯈꯣꯡꯕꯥꯟꯗ ꯅꯥꯂꯥꯗ ꯂꯩꯔꯦ ꯅꯥꯂꯥꯗ ꯑꯗꯨꯅ ꯑꯃꯨꯛ ꯑꯆꯧꯕ ꯇꯨꯔꯦꯟꯁꯤꯡꯅ ꯄꯨꯊꯔꯒ ꯁꯃꯨꯗ꯭ꯔꯗꯁꯨ ꯑꯃꯨꯛ ꯌꯥꯝ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤ ꯁꯃꯨꯗ꯭ꯔꯗ ꯃꯣꯠꯍꯟꯕꯗ ꯅꯠꯇꯅ ꯁꯃꯨꯗ꯭ꯔꯗ ꯂꯩꯕ ꯉꯥꯁꯤꯡ ꯐꯥꯎꯕ ꯃꯗꯨ ꯌꯣꯠꯂꯨꯔꯒ ꯁꯤꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯌꯥꯝ ꯂꯥꯛꯄ
environment ꯗꯁꯨ ꯑꯍꯣꯡꯕ ꯂꯥꯛꯄ ꯑꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯂꯕꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯌꯨꯝ ꯀꯩ ꯃꯌꯥꯝ ꯑꯃ ꯕꯤꯜꯗꯤꯡꯁꯤ ꯁꯥꯟꯅꯔꯤꯁꯦ ꯕꯤꯜꯗꯤꯡꯁꯤꯗꯒꯤ ꯔꯤꯐ꯭ꯂꯦꯛꯁꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯁꯤ ꯕꯤꯜꯗꯤꯡꯒꯤ ꯋꯥꯜꯗ ꯌꯦꯡꯉꯒ ꯔꯤꯐ꯭ꯂꯦꯛꯁꯟ ꯊꯣꯛꯂꯛꯑꯅꯦꯕꯀꯣ ꯁꯤꯃ ꯂꯩꯔꯦ ꯂꯝꯕꯤ ꯊꯣꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯀꯣꯏꯂꯥꯁ ꯄꯥꯡ ꯊꯥꯗꯅ ꯖꯪꯒꯜꯁꯤꯗ ꯎ ꯋꯥ ꯃꯌꯥꯝ ꯀꯛꯊꯠꯂꯀꯥꯟꯗ ꯀꯣꯏꯂꯥꯁ ꯊꯥꯕ ꯂꯝꯕꯤ ꯁꯦꯝꯕ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯁꯤꯗꯒꯤꯁꯨ ꯔꯤꯐ꯭ꯂꯦꯛꯁꯟ ꯃꯌꯥꯝ ꯊꯣꯛꯀꯥꯟꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯦ ꯔꯤꯐ꯭ꯂꯦꯛꯁꯟ ꯃꯌꯥꯝꯗꯨꯒꯤ ꯍꯤꯠꯁꯤꯅ ꯃꯩꯁꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯇꯦꯝꯄꯔꯦꯆꯔꯁꯤ ꯁꯨꯝ ꯁꯥꯒꯠꯂꯛꯑꯦꯕ ꯁꯥꯒꯠꯂꯛꯏꯕ ꯇꯦꯝꯄꯔꯦꯆꯔꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯅꯥꯒꯄꯨꯔꯗ ꯑꯩꯈꯣꯏꯅ ꯃꯦꯗꯤꯀꯦꯜ ꯇꯝꯀꯥꯟꯗ 31 ꯗꯤꯒ꯭ꯔꯤ ꯁꯥꯕꯗ ꯌꯥꯝ ꯆꯥꯔꯦ ꯍꯥꯏꯕꯅꯦꯕꯀꯣ ꯃꯇꯝꯗꯤ ꯁꯥꯏ ꯈꯥꯡꯉꯝꯗꯦ ꯍꯥꯏꯗꯤ ꯐꯦꯟꯒ ꯊꯥꯅꯔꯝꯃꯦ ꯍꯧꯖꯤꯛꯇꯤ 45 ꯗꯤꯒ꯭ꯔꯤ ꯌꯧꯈ꯭ꯔꯦ ꯑꯗꯨ ꯆꯍꯤ 30 ꯃꯅꯨꯡꯗ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯏꯚꯟ ꯀꯩꯅꯣ ꯌꯨꯝꯗ ꯐꯦꯟꯕꯨ ꯄꯥꯟꯅꯔꯝꯗꯤ ꯐꯦꯟꯕꯨ ꯄꯥꯟꯕꯗꯤ ꯏꯪꯉꯦꯅ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯂꯥꯡꯕꯟ ꯇꯔꯐꯣꯟꯒꯤ ꯃꯇꯝꯗ ꯏꯪꯉꯤ ꯂꯩꯆꯤꯟ ꯊꯥꯏ ꯑꯗꯒꯤ ꯅꯤꯉꯣꯜ ꯃꯋꯥꯅ ꯑꯩꯈꯣꯏ ꯂꯥꯡꯕꯟ ꯇꯔꯐꯣꯟꯒꯤ ꯊꯣꯡ ꯊꯥꯛꯅꯕ ꯍꯋꯥꯏ ꯆꯥꯝꯕꯁꯦ ꯐꯤ ꯏꯜꯂꯀꯥꯟꯗ ꯂꯩꯆꯤꯟ ꯃꯔꯛꯇ ꯆꯥꯝꯃꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯗꯤꯁꯦꯝꯕꯔꯐꯥꯎ ꯏꯪꯗꯕꯒꯤ ꯐꯤꯕꯝ ꯂꯥꯛꯑꯦ ꯁꯤ ꯑꯑꯣꯟꯕꯁꯦ ꯁꯨꯝ ꯍꯦꯜꯂꯛꯈꯤꯅꯦꯕ ꯀꯣꯟꯅꯪꯗꯗꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯥꯕꯁꯤ ꯁꯨꯝ ꯍꯦꯟꯒꯠꯂꯒꯗꯤ ꯏꯀꯣꯟ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯇꯦꯝꯄꯔꯦꯆꯔꯒꯤ ꯁꯔꯨꯛꯁꯤ ꯅꯤꯡꯁꯥꯛ ꯉꯥꯛꯇ ꯑꯣꯏꯔꯛꯇꯅ ꯑꯗꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯁꯤ 50 ꯗꯤꯒ꯭ꯔꯤ ꯃꯊꯛꯇ ꯂꯩ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯉꯝꯃꯣꯏ ꯁꯤ ꯑꯑꯣꯟꯕꯁꯦ ꯀꯅꯥ ꯊꯣꯛꯒꯦꯗ ꯕꯤꯒ꯭ꯌꯥꯅꯤꯛꯁꯤꯡꯅ ꯍꯥꯏꯕ ꯊꯣꯛꯑꯔꯣꯏ ꯑꯁꯤꯗ ꯅꯠꯇꯅ ꯕꯤꯒ꯭ꯌꯥꯅꯤꯛꯁꯤꯡꯅ ꯌꯥꯝ ꯁꯥꯊꯤꯕ ꯈꯨꯠꯂꯥꯏ ꯑꯃ ꯁꯥꯔꯤꯕꯀꯣ ꯑꯦꯇꯣꯝ ꯕꯣꯝ ꯇꯥꯕꯤꯔꯕꯅꯤ ꯃꯌꯥꯝꯅ ꯖꯄꯥꯟꯒꯤ ꯍꯤꯔꯣꯁꯤꯃꯥ ꯅꯥꯒꯥꯁꯥꯀꯤ ꯊꯥꯗꯈꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯖꯄꯥꯟꯒꯤ ꯃꯐꯝꯁꯤꯡꯗꯣ ꯍꯥꯔ ꯆꯦꯟꯗꯗꯅ ꯂꯩꯕꯥꯛꯇꯣ ꯄꯨꯔꯥ ꯑꯩꯈꯣꯏ ꯅꯨꯡꯗꯧꯅ ꯂꯩꯈꯤꯗꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯍꯧꯗꯦ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯃꯌꯥꯝ ꯑꯃ ꯁꯥꯔꯒ ꯍꯧꯖꯤꯛ ꯔꯁꯤꯌꯥꯗ ꯑꯃꯦꯔꯤꯀꯥꯗ ꯆꯤꯅꯥꯗ ꯖꯄꯥꯟꯗ ꯂꯣꯏ ꯂꯩꯈ꯭ꯔꯕꯅꯤ ꯏꯟꯗꯤꯌꯥꯗꯁꯨ ꯄꯥꯀꯤꯁꯇꯥꯟꯗꯁꯨ ꯌꯥꯝ ꯂꯩꯔꯕꯅꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯦ ꯂꯤꯁꯤꯡꯗ ꯂꯩꯅꯔꯕꯅꯤ ꯃꯁꯤꯅ ꯂꯥꯟ ꯇꯧꯅꯔꯛꯇꯅ ꯑꯃꯒ ꯊꯥꯖꯟꯅꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯄꯨꯝꯅꯃꯛ ꯇꯨꯝꯕ ꯌꯥꯕꯒꯤ ꯔꯁꯤꯌꯥ ꯄꯨꯝꯅꯃꯛ ꯇꯨꯝꯕ ꯌꯥꯕ ꯑꯃꯦꯔꯤꯀꯥ ꯄꯨꯝꯅꯃꯛ ꯇꯨꯝꯕ ꯌꯥꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯛꯄ ꯑꯗꯨꯅ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯒꯗꯤ ꯃꯤꯁꯨ ꯑꯃꯠꯇ ꯍꯤꯡꯕ ꯉꯝꯃꯣꯏꯗꯧꯕ ꯖꯤꯕ ꯄꯥꯟꯕꯗ ꯖꯤꯕ ꯄꯥꯟꯕꯗꯤ ꯂꯥꯏꯔꯗꯅ ꯎꯄꯥꯜ ꯋꯥꯄꯥꯜ ꯍꯧꯒꯗꯧꯔꯤꯕꯗꯣ ꯑꯗꯨ ꯃꯔꯨ ꯃꯔꯥ ꯐꯪꯅ ꯂꯣꯏ ꯃꯨꯠꯈꯤꯅꯦꯕ ꯑꯗꯨꯗꯤ ꯄꯨꯡꯀꯪ ꯀꯪꯕ ꯍꯧꯖꯤꯛ ꯃꯥꯔꯁ ꯒ꯭ꯔꯍꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯅ ꯑꯃꯨꯛ ꯇꯥꯔꯛꯀꯅꯦꯕ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯅꯣꯡꯃꯇꯒ ꯅꯣꯡꯃꯗꯤ ꯕꯤꯒ꯭ꯌꯥꯅꯤꯛꯁꯤꯡꯅ ꯆꯥꯎꯈꯠꯂꯛꯄ ꯍꯦꯟꯒꯠꯂꯛꯄꯩ ꯃꯇꯤꯛ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯈꯨꯠꯂꯥꯏꯁꯤ ꯁꯤꯖꯤꯟꯅꯔꯒ ꯐꯠꯇꯕ ꯃꯤꯅ ꯌꯥꯝ ꯐꯠꯇꯕ ꯗꯤꯛꯇꯦꯇꯔ ꯑꯣꯏꯕ ꯏꯆꯪ ꯂꯩꯇꯝꯕꯒꯨꯝꯕ ꯃꯤ ꯈꯔ ꯂꯥꯛꯑꯀꯥꯟꯗ ꯃꯗꯨ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯁꯦ ꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯨꯝꯅꯃꯛ ꯃꯤꯒ ꯊꯥꯅ ꯑꯇꯣꯞꯄ ꯁꯥ ꯉꯥ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯇꯨꯝꯅ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯑꯃ ꯂꯩꯗꯅ ꯃꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯦ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯕꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯍꯥꯛ ꯗꯥꯛꯇꯔ ꯅꯕꯀꯤꯁꯣꯔ ꯑꯩꯒꯤ ꯃꯔꯨꯞ ꯀꯁꯥꯏ ꯕꯣꯆꯧ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯂꯥꯏꯁ꯭ꯔꯝ ꯔꯥꯖꯦꯟꯅ ꯃꯌꯥꯝꯕꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ